State asigi Erang asida thokliba thokdo wathok mari leinana leingakna school college mobile data service amadi internet Thingjilliba Asi Athubada Handokpi-U haina AISF Manipur State Council maikaidagi taksillakli asi rawat wawan da leba lup asigi office ta pangthokiba pawmi mifam amada AISF Manipur State Council ge joint secretary leishema maitai na phongdokhibada Chahi amaga makhai helaklaba Manipur gi Erang asi athuba matamda India amadi Manipur leingakna loishinduna Manipur gi miyam mahausagum tangdu leitaba fibam da hinghanbiyu internet thingjinbana hauzik oiriba Erang asigi waroshin purakpa ngamloi internet ke khuthangda mahai tamjariba mahairosing amadi atai thabak tawriba singda piriba awaba si state leingakna khangbiyu mahakna makha tarduna Educational institutions sing asi free zone oihalu mahairo sing maning makhatam na mahai tamba fanghanbiyu Erang ama hek leibaga internet thingjinba amadi mahaisang sing thingjinbagi thabak jatharakpa asi haurakliba mahairo singda makhal makha kayage awaba pibata natana mahai masingi lamda chauna sokhangani haiki Thangda mahai tamjariba mahairo singi awaba si State government khangbiu loina education asi free zone oihalu mahiroisang maning makha tamna mahi tamba fanghanbiu Erang ama hek leibaga internet thingjinba amadi mahiroisang sing thingjinba asi haurakliba mahiroisingda makhal makha kayagi awaba nangbata natana mahigi lambida sonthaba kaya ama mayoknani chahigi oiba arobe exam sing naksilakpa amadi class 10 amasung class 12 thagadaba mahiroisingi yengduna Mahiloshan Singasi, Atuma Tanda, Handokpi-U, Aduba, and that total liver, Ziligi, Labaktiba Taudu, Mahiro Pasina, Tamu Shona, Noitro Fondogli, Mihatina, Hadkiba, Mihat Pasing, Atuma Tanda, Pari Leingakna, then the Bibu Hainesu, Mahiro Pasina, I said.